Matam Happu Yade Haiduna Paokhum se school da piba MA card Ojadagi Maheiroisingna Mullaga Mei Thadokhre. Tabada yamna nungaitaba thokdok ama oina Council of Higher Secondary Education Manipur Kosem Loba Higher Secondary Examination gi center amada Matam Happu Yade Haiduna Paokhum se sing amasung center adu da piba MA card sing pulap Mullaga Maheiroisingna aduna school campus manungda Mei Thadokhre. Thokdok asi Kaching District ki manung sanbada leiba Wabagai Higher Secondary School da ngasi nungthil pung ama helakpa adwai da thokibane. School adu da Langmaidong Higher Secondary School gi Maheiroising Center P ngasi dagi kosem na lauba Higher Secondary Examination haubane subject na English thoe paw wasina makhata na hai exam center adu da kosem gi Flying Squad team amasung Indigenous Youth Association of Kangleipak haina mingthonba Maheiroi loop amana center adu da adum laisin badagi Maheiroising adu pakhatpa thukatpa na maram oiraga Paokhum ibagi matam kona khidre maram aduna matam khara hapkadabani haina Maheiroi kharana demand tawrakhe adubu center adugi OC amadi mapam aduda duty tawribasingna yakhide maduna maram oiraga Maheiroisingna iramba Paokhum se sing aduga loinana school aduda pirakpa emit card sing loinamak mullaga lampak mayayda Mei Thadokhre hiram asigi matangda kari thawrang lawgadagi haiba chapchana khangdre Kuki militant yokhatpagi NSCN-IM na center da saikre Maitai ka kuki ga hanahanba nagagi yum Mei thahanba kuki gi homeland pinaba center gi thawrang ne IM Maitai amasung kuki gi marakta khut thoknahan bagal oinana nagagi lamda German Tiger Road semjilakpa amasung Ukhrul district ta nagagi yum kaya Mei thabagi mathakta Nagaland da nagasung gi mathakte attack sathabagi thawong asi kuki state kuki homeland gi pandam phangnabagi thawrang ni haina NSCN-IM na maral sirakle lup asigi external publicity wing na thadorokba warol ama palladuna agency gi pauna hai Manipur amadi Nagaland da hauzik oiriba phibam asi India gi geopolitical ambition phangnabagi pandam da satharakpa ne India government na kuki sing khulai oina sizinaraga makhoi gi pandam phangnaba honari haina maral sirakle report asina suspension of operation gi mingda India na saugotpa kuki militant sing training pibaga loinana khulai matik sana pahelaga malem gi miya mamangda kuki singbo victim oina uhanaba thawrang laukhalakle tokhaiba kuki state kuki homeland semba haibasi India government ki yamna maru oiba geopolitical strategy amani haina maral sirakle report asina hai Malem gi phambakta India na maru oiba military gi thaudang launa ba honare pandam masi fangnabagi damak Indo-Pacific region da India gi ithin hena piba tangai phadi haiba wakhalon da kuki singbu khulai oina sizinaraga akhanaba thawrang ama laukhalakpa ne India gi aron ba thawrang asi RSS amasung masigi agency singi thawin sing matungin na paikhalakpa ne Rim Indo-Pacific geopolitical strategy gi maru oiba thawrang ama oina kuki gi homeland semna ba honarakpani haiba yamna mayek sengna khangle haina so NSCN-IM na palakle Naga Furup ki miyoi singbo napak tahanaba thawrang kaya leptana laukhalakli haina palladuna report asina hai kuki sizinaduna proxy war chatharaga Nagalem gi ngamkhai mase tahanaba thawrang kaya leptana laukhalakle kuki terrorist singda afaba makhal gi khulai paihan baga loinana democracy gi mingda yumlo nariba Myanmar da People's Defense Force PDF linkhatuna kuki homeland pakthok sakthokhanana bagi thawrang paikhalakle Kuki singasi matam amada British na Myanmar gi Chin Hills tagi pusilaklaga naga singa lamba tawnaba buffer oina sizinakibane refugee kangbu asibo India government na sizinaning ba mawong da sizinaraga Indo-Naga political peace process ta akaiba thawana ba honari PV Narasimha Rao Deve Gaura IK Gurjaral Atal Bihari Vajpayee Manmohan Singh Narendra Modi amadi laikhidraba Rajesh Pailo na chingba luchingba kaya ga loinana midyang sanba Indonesian GPRN ge atoki launcher TIS muibana Amsterdam Joint Communique amadi framework agreement na chingba khuyak pinakibani haire